पाउचेदी यंपम ओइबा मर ओइबा पाउ खरा अपडेट तौजरे पॉजिटिव की मसिंग जामद्रबसु पॉजिटिव ओइबा की सांगदे वांगले हाउके बपुंग कुनमरीदा मणिपुरदा पॉजिटिव ओइबा मरी सेके चाहु मरफु पॉजिटिव ओइरखे मणिपुरदा कोविड-19 पॉजिटिव ओइबा की मसिंग अंथजरबसु टेस्ट तौबा मसिंगा येंगनाबदा पॉजिटिव ओइबा की सांगदे अदुमक वांगले हाउके बपुंग कुनमरीदा मियोय लिसिंग अहम चरी सुपना तरुक टेस्ट तौबदा चाहु मरफु पॉजिटिव ओइरखे पॉजिटिव ओइबा की सांगना सादा तारागा मथोय दशमिक मापन यौखे पंफम मसिदा पॉजिटिव ओइबा मियोय मरी लैखिद्रे कोविड-19 कमन कंट्रोल रूम ना ngasi numidak waram thokiba cherora mage matungina hauke bapung kun marida pॉजिटिव ओइरखिबा मियोय चहु मरफु असिगे मनुंगदा अमना सेंट्रल आर्म पुलिस फोर्स दगिने अदुगा लेबौरिबा चहु हुपुद्रा मपन्दा जनरल पॉपुलेशन दगिने मासिदा नुपा चामगा मरफुगा तरेट अमसुं नुपि चामगा मरफुद्रा निथोय यावरे ngasi पॉजिटिव ओइरखिबा मियोय चहु मरफु असि अबजेलबा तुंगदा स्टेट असिगे ओइना ngasi फावबदा पॉजिटिव ओइबा अपुनबा केस मासिंग लाख अमगा लिसिंग तरागा निथोय चहुम याखैगा मंगा यावख्रे पॉजिटिव ओइरखिबा सिंग अदुगी मनुंगदा मरफुगा निथोय इम्फाल ईस्ट डिस्ट्रिक्ट के मनुंग तगिने चामगा निफुगा मरिने इम्फाल वेस्ट तगिने कुन्ना थौबाल डिस्ट्रिक्ट तगिने कुनमगाना बिष्णुपुर दगी ताराना कक्सिंग दगी निफुना उखुल दगी तारागा मरिना सुचानपुर दगी तारेना सेनापति दगी कुन्ना तमेंगलोंग दगी अमोमना जिरिबाम अमसुंग थारजोल दगी माफन्ना कामजोंग दगी अमसुंग तरुकना कांगपोक्पी डिस्ट्रिक्ट दगिने हाउके बपुंग कुनमरीदा मणिपुरदा कोविड पॉजिटिव ओइबा मरी लैखिदबा सिंग अदुगी मनुंग इम्फाल वेस्ट इम्फाल ईस्ट उखरुल अमसुंग कांगपोक्पी डिस्ट्रिक्ट दगी अमवम यावरे नुपा अहुम अमसुंग नुपी अमने लैखिदबा मखोय मरीगी मनुंगदा अनीदी हानादगी हौना मसागी अनाबा लै अदुगा लैखिदबा मखोय पुरम कोविड-19 गांथोंगरबा वैक्सीन की सिंगल डोज अमफोबा कावखिदे लैखिदबा मखोय मरी असिधारगा मणिपुर की ओइना पॉजिटिव ओइदुन लैखिदबा अपुनबा केस मासिंग लिसिंग अमगा साटेट उफोगा तरेट यौख्रे लैखिदबा मरी अदुदि इम्फाल ईस्ट डिस्ट्रिक्ट के क्यामगई मुस्लिम अवांग लेकाइदगी सही निफुरोम सूरपा नुपा अमा उखरुल डिस्ट्रिक्ट की खबा सोमदगी सही यांखै हुमदोइरोम सूरबी नुपी अमा कांगपोक्पी डिस्ट्रिक्ट की खेंगजांग विलेज दगी सही हुमफुरोम सूरपा नुपा अमा अमसुंग इम्फाल वेस्ट डिस्ट्रिक्ट की थंगमैपनदगी सही निफुगा निथोइरोम सूरपा नुपा अमने हाउके बपुंग कुनमरीदा मियोय चहुम यांखै निथोय कोविड लाइसदगी फदुना डिस्चार्ज तौख्रे मसिंग असि धारगा पुन्ना डिस्चार्ज तौखिबा मसिंग लाख अमगा लिसिंग तरुक चापन मरफुद्रा निथोय यौख्रे नाबा फबगी चांगना चादा मरफुद्रा मगा दशमिक अनि अनि एक्टिव केस की मसिंग लिसिंग अहुम चांगबा मरफुद्रा तरुकने मरगसिदा हाउजिक नोंग ताबा मरमना बैकग्राउंड खरा नुवाइत्रे मसिगिदमक ताबिरिबेसना घाकबेगने माखा तरकमो अतोपा पाउ अमदना गवर्नर हबलखरबा ला गणेशन ngasi wasak lauragane मणिपुर की गवर्नर ओइना खलखरबा ला गणेशन ngasi से मिनिस्टर नोंगथोम बेरेन साउना कैबिनेट मिनिस्टर अमदि अवांग पथाके ऑफिशियल सिंगना ओकबगी थौरममा इम्फाल की राज भवन दा पांगथोखरे स्टेट की गवर्नर ओइना थौपो खदुरबा ला गणेशन ngasi नोंथिल पुंग मारी ताबा मतमदा इम्फाल एयरपोर्ट दा थुंगलबा मतुंग राज भवन तमना लाखरम हाकपो ओकबगी थौरमदु पांगथोखिबने मणिपुर पुलिस की कंटिजेंट अमना गार्ड ऑफ ऑनर पीदना भागपो तारामना ओके डिप्टी चीफ मिनिस्टर वाई जॉय कुमार वर्क्स मिनिस्टर टी.एस. विश्वजीत एजुकेशन मिनिस्टर एस. राजेन एग्रीकल्चर मिनिस्टर ओ लुखोई स्पीकर वाई खेमसन चीफ सेक्रेटरी डॉक्टर राजेश कुमार सिंह मरुबी क्यासु सरुयाखे पनबयाबदी डॉक्टर नजमा अब्दुल्ला गवर्नर की थबक पुरंबदगे थबक पुरपगी मतम लोइखिबग लोइना बीजेपी की सीनियर लीडर अमदी राज्यसभा की मेंबर एमपी ला गणेशन बु मणिपुर की अनोब गवर्नर ओइना इंडिया की प्रेसिडेंट रामनाथ कोविंद हाकिबने नागालैंड कांग्रेस मिखल की पोरम जाटपा हौख्रे कांग्रेस की इलेक्शन ऑब्जर्वर थोंगनारगने लाकदौरिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली की मिखल असिगा मरी लेना कांग्रेस पार्टी की ओइना मिखल की पोरम जाटपा हौख्रे एआईसीसी की मणिपुर इंचार्ज भक्त चरण दास ngasi थोंगलबगा इम्फाल के कांग्रेस भवन दा मिफम मथंग मथंग पांगथोकपा हौख्रे ngasi नोंथिल पुंग 12 मखाइरोम ताबा मतमदगी अहरगा नोंथिल पुंग 2 फावबा पांगथोकिबा पीसीसी की प्रेसिडेंट सीएलपी लीडर एआईसीसी के कांग्रेस वर्किंग कमेटी के मेंबर अमदे एमएलए सिंह को मिफम अदुदा हयेंग ऑल इंडिया कांग्रेस कमेटी ना मणिपुर के इलेक्शन ऑब्जर्वर ओन हाबलखरबा यूनियन मिनिस्टर सुहरंबा जयराम रमेश लाकबा मतुंगदा पांगथोकदोरबा मिफम सिंगदा करी करी वफम खनागदगे आबदु नाइनाखि आइरे ngasi की मिफम अदुना लाकदोरिबा तरागने थोइ सुबा मणिपुर लेजिस्लेटिव असेंबली बिखल असदा कांग्रेस पार्टी ना कॉन्स्टिट्यूशन सिंगदा constituency singda berip thaduk tramasin jamna kana na wafam sing kana ba haukhre party ko ina karam constituency da kana berip oina tharat kada ke ai ba yauna mikhala sida mai pa ko oithok pa leiba miyoi sing thidok na basu kana ke aire amaromda hanagi union minister Jairam Ramesh hayek nanin suba batungda imphal da thongharagani
AICC election observer asini Imphal da thonglaba nukthil pung ahum taba matamda Bhakta Charan Das jauna Dr. Charlton Hill amona chairman oiba mioi taraga tarik na saba MPCC ki coordination committee ki oiba mifam pangthokane madugi matungda August 9 ki pung tara taba matamda Congress Legislative Party ki lusing ba o ibu pina chairman oiba mioi mangara saba campaign committee ki miuching unaga ni loinana Nawisung ba pung baro taba matamda hana ki deputy minister amadi Congress working committee ki member Gaika gamna chairman oy pham yoi tara gama thoina saba manifesto committee gi mhuchinga unatuna wafung kya khanagani haire lamlong gi Astro Turf football ground manipur gi sanaroi sing ikai khumna pa mangningai oire Astro Turf amu oibagi masaka ma phawu ogidre laikhom lainang na piktan khe Federation of International Football Association FIFA gi senthang makada lamlong thongkhong me da hoki ba sahi tara roki mamang ta sempat kiba Astro Turf football ground sanabagi power house ni hadba manipur gi Sanaro singi ikai kumnaba mangingai oire ningthina yangsin bida bana maram oradun rupa crore kaya san stand asigi sanaro singi damak sengpat kiba Astro Turf ground masak mangkhe laikhom lainang na piktan khe wetland ga chap mara ba fiam da leire stadium asigi Astro Turf asi ahoki ba sahi khara ki mamang dagi ahuna nong hek surak paga laikhom phagolak pa Astro Turf tawkolak pa singba tawduna lakhe Sanaroi amasung lanai mioi kian oriba pipa madu yangsin binaba lengak tatak na tuna lakhi bane masigi sumatakta stadium asigi sangpam su nong khajik tang taba da laikhop lenang thok tuna bi sang bada kudong chadaba mafam apa mayuk naraga leragle Astro Turf ki saruk sing thab loidana sana bhorok pa sahi kya okrabaso masiga loina stadium ki saruk ti house phawba loisindana laire samna harabada onthok pa pibam amada ground asi leragle ground asigi manung de hek sang bada oiram le pibam madu aduki matik phatre amso ubada thamoi chokngai oire Turf ki nageta ayambana pina songjille sinadana yangsin betana laibana turf ka tainaba mafang khuding napina khu jawna wangle yaksang bada linna singba tin ka leram katra habagi akiba phaure ground marking tawriba angawba machugi asengba saknidir owa phangthre order mari makta isinga batang koina tungsinda laibagi mami chawna tare yana fibam chokli basi haujik kana sagaliba mamang thangba gallery rom da laiba corner ani adune mafam sing aduda kuina tungsilamba ising khara anta duna leirabasu marking tawriba line sing abata udana ising amasung lainang sina ground gi saruk khara da chawna leiramba thena ke aseng batab ki pasu odo ki mahutta mori mori ba absung gagli gagli tawba masu singda corner mari ge amba saruk ta pik thale awang thang bada leiba di box ki penalty sport mafam adu ki saruk ani na taf jawtana manung ki laingoi amsung jeng urakle marking tawriba line sing kadak na taf panakta Taf matakta napi kaya hojille draining thina leita pamarna ground asid sana bi manungda phawba nong ta silakpada ta pokhorok padagi amasong ising thumjilak padagi sana bane khiba ki tawdok lai khrabane tarfa na satka da sahi asi tara romne tu bolam lom ke taf ground asi ki satka da sahi lo silak ba phawda mamang thamba gallery sagat bagi thabak chathaba theng darakhe covid ke ani subagweb na manipur sports ki activity lab andrike ground asida Aroi boy nasa thaki pa tournament asi Manipur stand lekne sahi asidagi sahi asigi ahogi ba April gi tha khai dagi sports activity punamak lekhe masigi matung dagi di ground asi yengsin bita bagi mami tare sanglam khongsa ningsing thauram pangthokani emso sahi khuding gi 27 August one Manipur students union emso da pangthok tuna lakpa sanglam khongsa yangkai tara work suba hungers marches day thauram pesum singa thalaiba athauba singi khubamda aikat laikat tamtuna pangthokani haire MSO ke President Peter Laisam na thadwar pa sero lamana hai tharmasi ayu kipung ani tabada hunabi matung ina jakairol saklaba matung ayu pung mapan tabada viral singkalaba matung formal function MSO headquarter da pangthokane COVID-19 pandemic laibana maram orga tharmasi akana pamir kha kathamak thailai kalaga pangthokane sahi asigi wanadi saklam khongsa chalaroi loinana Manipur miyam abadi mahiwai singna paksanda athoba sigi khubamda ailai katpa adusu phangdaro yaba asigi namakta MSO na nuaitaba phangdokle MSO na saklam khongsa si pangthok da WHO na piba guidelines in phagalo na Manipur miyam da athoba sigi khubamda ailai katpa phangdaro su thamoi dongda athoba sing ikai kumdabu apiu ana su phangdoragle lubasina miyam da piba paujel amada hai kumjali sing amaga sampan humpuga magagi agas kun katare irai numita lamda masida mata madugi lengak thu thaubu basinga mitop senjau boiba lalon basinga manaraga miram da lamda basigi cheng chendong chauna phangna pa miram da thado khibadagi khosengbi cheng chak tangba thogan khibagi mayukta mata madugi mairoi amadi miyam hau kiba ihau ningsing bayai
Madam tu dah mahiroi abadi biam lahu kibi ho odu ceng cak tang bakat kenate gil bagi hingga bagi right phang dan panam thabiba abade somnam lega ki mayukta ho kiba iho ne ai khoi mi pal tang hingloi da bani mikha tharoi da bani ikhung thong da lep sabangam ba abadi maning tam ni hingja pa pamba lebak prop sing ni hai badu utpa makhal gi iho ne Manipur da kumgin nong mm 551.91 watt na chore Manipur da aying asagi khalda ahong bakya lak pagaloy na rom chubagi sang sumatam tamge matungina ahong bakya lakle state asida sahi asiga wana chupam tokpat nong jogi sang thaki millimeter 551.91 watt na nong chore pause asina phangba report ki matungina sahi asigi January thadagi horaga aga supan mathoi phawada state asida sang chintha millimeter Lesinga maga chama ya kai humdoi dasmik ani gi sang tadong chupam thokpada aljuk phawada millimeter Chatruk sumna ama dasmik ani mapan khaktabak nong tare sahi asigoina haujuk phawda chupam thokpa nong thugi sang dagi millimeter samga yakhai matoi dasmik mapan amagi chang tu wa na dare state asida chupam thokpa nong thugi chang asi sahi amata millimeter lesinga maga chamri kontra ka banga dasmik tarukne sahi khudigi oina june thadagi september tha phawba asi kungi dong chubaki mata moire Miyoi bagi thabak thorum sing da maram orga akoi bagi film da chawna choka lakna Manipur da hauki ba sahi khara asina nong jogi sang tha ahong ba kya lakhe kungki nong thengna lakpa abadi matam kuina ta da asina law singo bagi thabak da chawna akai ba thokan le kungki nong chufam thokpa chang jongna chuthra kari kuma patam da pung khara da sang hena chuthar ising isau thok bagi thodok sing tatana thokle masina law singo bagi thabak da chawna amanga ta thokan bagi thodok kya thokle bane sahi abada Manipur goina chupam thokpa sang ase kunggi nong chuba matam June dagi September phawda chanipan kungamari tasmik mapan sino kunggi nong chu khaba matung da October thadagi December phawda chupam thokpa nong jogi sang asi samaga yakhai ga mathoi tasmik mari choino ningtham thada January dagi February tha phawda jangkhai ga ni thoi tasmik ahom sino amade kunggi nong jangkhai ni thoi tasmik ahom sino amane kunggi nong gi hek mamangda pre-monsoon da chupam thokpa chang asi 407 oigadabane lambi sempi dabagi moirang da saka ban kaukhre moirang lamkhai dagi moirang lai khoembi thong phawbagi lambi asi matam da chuna pamong da sembi dabadi august kunthraga mathoi amadi september amagi lonaba ahino yai dagi moirang da pungni phuga nipan gi saka ban tawrakani ana kege moirang kendra apun baluk kempal da law thokre scheme workers in strike september kunmari dagi sathaba hauragani union Joint Platform for the Scheme Workers in Gita Sigitara Gatarukta Pangtokiba online Mifum Lebak Asida, Tabak Thousand Scheme Workers Batam Gad Nam Taduna Tambi Bagi Mayuta Lebak Sin Batuna. Scheme Workers in Strike Junction and Abadeb Nakre and All India Trade Union Congress Manipur State Committee Napundoragle. Union National Tadurakpa Cherola Ai Anganwadi Asa Midday Mill the Tabak Thousand Missing Bo Mamintaki Chatung PB Masaki. Hak Pangana Batam Kataki demand Tautu Lakbalaga Asida Kansiladana. Draconian law paisin biduna dam thaduna thambere lagadori ba agas kunga mapanda joint public meeting pangthok kali strike notice September 9 amasung mapanda pisilagani strike asi Manipur da su mapung phana sawat kani haire MSPDCL gi employee purakba laibak thibani union Imphal East District ki manung chanba basikong thongi makha thangba saruk tatpa ISD line semna da okrum sudekta ISD gi jio singthaba chatpa Lineman ama tamthi na purapabo MSPDCL and Gas Employees Union na penda papundoragle. Union na sige President Chanam Gyane na thadorakpa cherola mana hai ahing notel khaidan khunai sige miam da power supply pina na pona riba MSPDCL gi employees sing phusi hai da thong ulakpa la dok thebane. Miam da electric phangana na pona bada maina singdra punsi loi kiba soyai duna leiba kya amasu lairi nongju nongsa ai nongtel khaidana apikpa kusuman dan miam gi saba tawrufe employees sing miam na nong CBO Niang gi mateng jaw dana employees na mathaw pangthokpa na bagi thongna leite thenglaba hingno yaida pandemic matamas duty thari pa mathak thongba officers na thodok adagi matangda haksin lawi gadabane employee khudima nasu mapam matam yenglaga mathaw tawduna karigumba asiguma lebak thiba thodok sing abu khana thoktana basimina se lebak thiba thodok aduda soktuna lekana ribe irungbam depak IED 3 gi ZDA oina mathaw ringkina tawba employee oibana MSPDCL EEU na mahak pamilungsi jawdana masamak MSPDCL gi employee ni hana masak tak charaba phawba khut thatuna asok apan jawla pase union asina haksina lawe loina executive ki mifam na kumna khana hanna khanna tuna mathak tongba officers na madam kharati manu madam amade secretary ki phibam yang tuna duty thabi na thabasu apil tawre
खुनाई मियाम न सुमियाम की सेवा तौजरिबा गवर्नमेंट एम्प्लॉय सिंह बथौ सिबियु सोइखिबा लानखिबा कया यावरबसु जारिबा बखै एम्प्लॉय सेक्शन ना चटमिनासी पावर सप्लाई हैबसी यावद्रबदि हॉस्पिटल फाउबा काइबो अरकपा अकाइबो अरकपा याबना खुनाई अमकी एम्प्लॉय पुनः लेगाको साबुतन असिकुंबा थोकनिंगबा थौदोक मतोंदा थोकतनबा होनमिनासी अनुसभा खतारे थांगदागी सिंताक बुरेल नोदिया लैखिद्रे थांगदा मसानबु जोखनरबु होनबदा कथोपगा लोइना असौबा थौतांग लौरगा लौरंबा थांगदागी सिंताक बुरेल साइकोम नोदिया मंगांग सही मरफुद्रा हमदोय सुरबा इम्फाल ईस्ट डिस्ट्रिक्ट की खुराई साजो लेखाद्रिबा मसागी लैंदा ngasi लैखिद्रे लैखिद्रबा साइकोम नोदियाना हिग्लिगै मतमदा मणिपुर जाउना बालेमगी मिथैसिना खुंदाबा मफम क्यादा थांगता मसाना असिबो साननबा सानफम क्या हांगदोक्तुना थांगता मसाना असिबो जोखननबा होनरमखिबने मसिगी मतकता मणिपुर की थांगता की लुक की मार्क्स की प्रेसिडेंट नमदे एडवाइजर ओरमदुना बोसे ममदे कोसेंगी मखात लेबा स्कूल सिंगदा हाउजिक थांगता पो सब्जेक्ट अम ओइन हाबलकपा असिगिसु सिलेबस कमिटीदा यरमबा बियोय अमने निंगसिंगबा याबदि लैखिद्रबा साइकोम नोदिया महान हिंगलिगै मतमदा मणिपुर की ओइना ख्वाइदगी सही यामना थांगता की सिंताक पुरेल ओइदुना लाखिबने नागालमरोमदा साइकोम नोदिया लैखिदबदा की मार्क्स की मैखैदगिसु अवाबा फोंदोरगले हिरामसिग मरी लेना लुपसिगी जनरल सेक्रेटरी एम सुरज थादोरपा वीडियो रिलीज अमगी मतुंगिना ओसा असिना लैखिदबा असि चाउना मांगजबा अमा ओहेवरगने लैखिदबगी इमुंग मनुंगी अवाबदसु सरुग याजरी लोइना लुपसिदा थांगतागा मरी लेना ऑनलाइन अमदी ऑफलाइन द तोरम थबक थोरम खुदिमक नबित लिली लेबलगने ओजा महूट पीद्रिबा फाउबा कॉलेज थिंजनगने ट्रांसफर तौखिबा ओजा सिंह महूट तारक्त्रिबा फाउबा कॉलेज की थबक थोरम खुदिमक थिंजनगनी आना सीआई कॉलेज स्टूडेंट यूनियन फोंदोरगले इरामसिगी मतंगदा सीआई कॉलेज स्टूडेंट यूनियन के सेक्रेटरी जनरल वाई रोजा सहानी ने थदोरकपा चेरोल अमना हाई कॉलेज असगी हिस्टोरी डिपार्टमेंट की ओजा अमकक लैदुना डिपार्टमेंट असि हिंगलंबा डॉक्टर भवानंदा ताखेलंबाबु महूट पीबीदाना मॉडर्न कॉलेज दा ट्रांसफर तौरे हाइन अगस्त 3 दा मणिपुर लेगा की डायरेक्टोरेट एंड यूनिवर्सिटी ऑफ हायर एजुकेशन दा थोकिबा ऑर्डर असि सीआई कॉलेज के हिस्टोरी डिपार्टमेंट मुतालगे आबगा सब मानै मसिना मरम ओरगा डिपार्टमेंट असिदा तमलेबा माइरोइसिगी तुंगी पुंसी मांगबा जाबगी फिबमदा लैरे डिपार्टमेंट असिदा नतना कॉलेज असिदा ओजागी आउट पर लैरिङै मनुंग असिदा जुलाई 5 दा बॉटनी डिपार्टमेंट के ओजा अमगा जियोग्राफी डिपार्टमेंट के ओजा अमगा सीसीपुर कॉलेज ट्रांसफर तौबिखिबने मिड डोनेट तौबगी हैनबी थमसी राजो मणिपुर खक्त नतना मालेमगी ओइना ममित उदाबा मिगी मसिंग लेप्तना हेंगलगले असिगुम्बा मियोसिंग असिदा मतेंग पीबु ओइना मिड डोनेशन तौबगी सांग असि स्टेट असिददि यामना नेमले मरम असना मिड डोनेट तौबगी हैनबी अमा स्टेट असिदा थंबा तंगाई फदे अन हेल्थ सर्विसेस के डायरेक्टर डॉक्टर के राजोना फोंदोखरे वाफम असि नेशनल प्रोग्राम फॉर कंट्रोल ऑफ ब्लाइंडनेस एंड विजुअल impairment NPCBNBI amadi National Health Mission Manipur punna sindu dalam helpat labor state ophthalmic cell da pangthokiba kontraga daruk suba National Eye Donation Fortnight kam awareness program haudo pagi thorumda haudokhibane Namit taraga mangan isup na pangthokadaba thorum asigi haudokiba sigges oina sarugya kiba Dr. K Rajo namakhatana hai India gi oina sahi amada mid lakh amagi donation mathau tare adu bahari ba masi Haribasi amukta yauba ngamdre masi biam barakta mid donate tobaki matangda awareness wat padagini aina lawe mioi bagi hausang da yauriba kaya singki manungda jangna maru oiba kaya amu oiba midasibo aikona section na amadi luna sena bagi tangai fadaban lai matam gi ona check up tawthokpa hanaga manadaba mawsing thenrakpada layeng thokpa mathau tai aikona laikhidraba matamda mid donate tawthok tamba asina kanagumba laibam thiraba mioi anigi mateng pangba ngamgadoribani abasi aikoi punamana khangba mathau tai Mid khakdamak layeng bada aikoi gi isada leiba anaba makal kya maru lai nang thokpa ngame maram masida aikoi da hinglingai matam masida yamna maru oina kayat yamna maru oiba kayat asi buduna tawbigadabani loina na sikraba matunda atopa miyoi singda kana hunadaba mid donate to bagi sanagi amakhunai asida lehenana ba honagadabani asumna mipung khudima na mid donate to bagi hainabi asleiram bakhakta da malem gi oina lairiba mid udraba miyoi million tara manga asle hingbagi mau ama piba ngamgari haida haike thoromadugi nunggi oiba wakhalon piraduna NPCBNBI की स्टेट नोडल ऑफिसर डॉक्टर विक्रम खोस्तान ना हाय निमित तरागा मंगानी सुमना चथागदौरी बे थरम असि की मरुइबा पंदमसी ग्याम तबित डोनेट तोबगी हाइनाबी लाइनना बा वखल सागत पनि थरम असि की मरुम चंदा स्टेट असि की तोहान बा मफम सिंगदा awareness campaign की अपाक सना पांगथोकने ngamkhai की wathokda Assam Meghalaya police person si kuthongna khre ngamkhai की wathokda Mizoram amasu Assam police की मरकता यामना चाउना नंगमै कामना बगी थौदोकता Assam police की person tari rehना सिखरबा मधों
ngarang amuk Assam ki Karbi Anglong district amate Meghalaya ki Report district ki lonaba ngamkai state ani asigi percent se ungkadarak padagi chawno kuthong nakre agency dagi phangpa pawasi ki matungina thawdogado Assam police na Meghalaya ki Report district ki kunja ahongda hokibani thawkaba namit ki numidangda husaiba tawrubadagi ungkadarak padagi hokibani haire thawdog asigi tungdagi state ani ki lonaba ngamkai ki saruk singda nakalani maki ahenba police person sing thomjina duna akanba section thawrang sing lokharke hauke bajam section amitasu Nagaland ki jamlaba miyam horokna Assam ki Karbi Anglong district ki manung chana leiba Umlafar area da thamjila ki bane miyam madubo tangthok naton hada bohona bada Assam police da ahen ba force narapadagi state ani asigi police person sigi marakta khuthong narake bane haire loi nabina masana jadrabasu jumbal lambi thamba thawong rep nate Chhattisgarh high court launa lairaba nupa nupi ki marakta nupi ki aba yaudраbasu jumban mari thambagi thawong asi rep nate aina ngasi Chhattisgarh high court na phongdokre aina agency dagi phangpa pawa bana haire pawasina makata na pallibadi court ki order asi Chhattisgarh dagi sahi kunthaga tarik rom sura binupi amana magi mapuroi bana namduna magi ayaba yaudna jumban lambi ki mari thambaga loinana phamlan kre aina wakat amagi mayokta mapuroi ba athuna thamlakhiba crime revision place amagi hearing satharba matungda lauthokibani haire pawasina hai thodok asida victim loina bini harba nupi asi harba nupa aduda haukiba kumjal lising ani taraga tarita lohongke lohong ban namit khadgi matungda on pon jarukte harba wafam damhagi mapuroiba amati mane makuna ot naibagi thabak chatharagle thodok asigi mayukta nupi asna state adugi Bemetari district police station da complaint ama tharakibane police na investigation chatharba matungda IPC ki section 498 A dowry harassment 337 unnecessary offense 376 rape amade section 34 common interest gi bakada harba mapurui ba amade mane maku atugi matakta charge thangkalake case asigi hearing satharba matungda ipung manung gi home asigi matakta charge frame tawduna trial satharaki bane harba case adubo kokpina da mapurui ba amade mane maku atuna high court asida petition amathaduna ajaraki bane harba petition adugi hearing satharba matungda court asigi maikai dagi laibak asigi sanabi matungina jumban kaiban menaraba nupa nupi anigi marakta jumban bagi mari thamba haiba asi namduna phamlan bani repni haina lawe megding gi complaint adudi mahakum hagi mapuroi bana masagi ayaba yauduna hanjin jumban bagi mari thamle hairi adu bachanabi ki makhada jambala banupa nupi anigi marakta nampu sapuda jumban bagi mari thami haiba gadamak rep chance tawba asumba khongthang nate haina phangdoke maraga sida haujik nong taba maramna background da khara nongaitre masigi damak tabiribesna abukahna ngatpegani makatarakba atopa pau amadana seluraba nupi ama siraga lairamle sahi amarongki mamangda nongsinaba nupada seluraba matong khaidokna tuna thamle keba nupi masa ama ngarang nongthil mayumda tawri jalaga siramle pawasina hai tawdogasi Bishnupur district ki Kaipul Lamjau police station konba thanga ithing takmu laikai de thokibani laikitarbi nupi masa adugi maming khairakpum Sonia sahi kolumdoi apopake S Bira Singh kawe thanga ithing takmu laikai dagini mak laikai asidagi pukram bosna sahi kolumdoi apopai inaubi kauba mahakanung chine jabanapa amada sahi amaronggi mamangda chenba chongba tawrure aduba imungi sel thunggi amadi angang khara oiri haiduna khaidoknar ka thambani haire magarang nungthil pung ani makhairum taba matamda masagi ka manungda thawri jalaga leramba thengna badagi ibung manunggi biosina thengnarakpadagi moirang community health center da pukatpada nupi atu sina purakle hana center adu da mathau taramba doctor na thangana khebane haire thawboga du mari leina Kaipul Lamjau police station UD case ama lokatpaga loinana laiki rabi nupi masa adugi hangsang adu rems ke mokta thamlaba matung asi postmortem tawraga imung manunggi biosingda sina khre haire makha tarakpa atopa pau amadaso drug konana miyoi ani phare narcotic and affairs of border na police station ki team na garang no bidang pung taraga mathoi makhairum tapa matamda miyoi ani bayai ka drug heroin powder gram sahum marfudraga kodana imphal more lambi ki kaksim lam khaidagi phare police ki pauna hai drug kodana faraba miyoi ani adudi Abdul Laskar sahi kunraga mari apopa Manirudil Laskar amadi Tajanlul Amin sahi kulumde apopa Rafiquddin Laskar ne makhoi ani mak Assam kasar ki Kachudram part 4 dagine makhoi ani na sapon kep kuntra da hapa heroin number 4 powder gram sahum marfudra adu Toyota Irios car registration number AS01A4626 da lot laga purak bada nap ki team aduna khabla ka check tawbada thengna badage phabani pharaba miyoi ani adugi mathakta na police station na case ama lokale haire
Aroy content sing asigi maruk oy pau khara asi pau tamjariba Manipur local news YouTube channel amadi Facebook page asidagi yang video pun nama pathaga sari channel asina top da kanara badi subscribe tobi dribes subscribe tobi rombolo ada like and share tobi suka abi kan penamak po amaka hana taga sari